ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀꯨꯀꯤ ꯀꯌꯥ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯂꯥꯟꯖꯤꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯃꯔꯛꯇ ꯃꯨꯛꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯕꯁꯨ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯅ ꯂꯥꯟꯗꯥ ꯆꯠꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯐꯥꯎꯕꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯀꯨꯀꯤ ꯈꯨꯜ ꯈꯔꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯁꯣꯟꯕꯁꯤꯡ ꯑꯃꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯊꯩꯗꯣꯛꯅꯕ ꯍꯧꯔꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯉꯧꯕꯨꯡ ꯚꯤꯂꯦꯖꯇ ꯂꯩꯕ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡ ꯉꯁꯤ ꯑꯌꯨꯛ ꯃꯁꯥ ꯃꯁꯥꯒꯤ ꯈꯨꯜꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯁꯥꯐꯒꯗꯕ ꯀꯥꯡꯄꯣꯛꯄꯤ ꯇꯥꯎꯟꯒꯤ ꯑꯦꯔꯤꯌꯥꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯔꯛꯇ ꯃꯇꯝ ꯑꯃꯗ ꯍꯦꯛꯇ ꯈꯨꯠꯊꯣꯛꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨ ꯁꯥꯐꯒꯗꯕ ꯃꯐꯝꯁꯤꯡꯗ ꯍꯣꯡꯗꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯋꯤꯁꯠ ꯅꯦꯛꯁꯂꯥꯏꯠ ꯑꯣꯄꯔꯦꯁꯟꯗ ꯈꯪ ꯍꯩꯔꯕ ꯂꯥꯟꯃꯤ ꯊꯨꯡꯂꯒꯅꯤ, ꯃꯈꯣꯏꯅ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯅꯤꯄꯨꯔꯗ ꯄꯥꯛꯇꯛꯅꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯥꯔꯃꯤ ꯑꯃꯁꯨꯡ BSFꯅ ꯕꯣꯔꯗꯔ ꯉꯥꯛꯀꯅꯤ, ꯑꯗꯨꯒ ꯀꯣꯕ꯭ꯔꯥ, CRPF, ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁꯅ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ꯫ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤ 300ꯃꯨꯛꯁꯨ ꯊꯨꯡꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯍꯦꯟꯕꯨꯡꯗ ꯅꯥꯒꯥ ꯃꯆꯥ 2 ꯀꯨꯀꯤꯁꯤꯡꯅ ꯐꯨꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯃꯇꯝ ꯆꯥꯅ ꯏꯔꯥꯡ ꯂꯥꯛꯁꯤꯟꯕ ꯉꯝꯈ꯭ꯔꯦ꯫ UNCꯒꯤ ꯂꯤꯗꯔꯅꯤ ꯍꯥꯏꯅ ꯁꯛꯇꯥꯛꯆꯕ ꯑꯜꯇꯣ ꯀꯥꯔ ꯑꯃꯗ ꯂꯥꯛꯄ ꯅꯥꯒꯥ ꯃꯆꯥ 2 ꯀꯨꯀꯤꯁꯤꯡꯅ ꯐꯨꯈꯤꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯇꯣꯡꯂꯛꯄ ꯑꯜꯇꯣ ꯀꯥꯔ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6:30 ꯇꯥꯕ ꯃꯇꯝꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯍꯦꯟꯕꯨꯡꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯥꯎ ꯑꯁꯤꯅ UNC ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯇꯨꯗꯦꯟꯠꯅ ꯆꯠꯊꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯃꯗꯤ ꯀꯔꯐ꯭ꯌꯨ ꯃꯔꯛꯇ ꯃꯤꯑꯣꯏ 2 ꯑꯗꯨꯅ ꯍꯦꯟꯕꯨꯡꯗ ꯂꯥꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯀꯟꯕ ꯋꯥꯍꯩꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 2 ꯑꯗꯨꯒ ꯈꯨꯠꯊꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯗꯨꯗ ꯃꯤꯑꯣꯏ 2 ꯑꯗꯨꯅ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕ ꯑꯜꯇꯣ ꯀꯥꯔ ꯑꯗꯨ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯈꯤ꯫ ꯇꯨꯡꯗ UNCꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 2 ꯑꯗꯨ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ UNCꯒꯤ ꯃꯤꯍꯨꯠꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭रे ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ UNCꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ 2ꯅ ꯑꯗꯨ ꯀꯨꯀꯤ ꯏꯟꯄꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ UNCꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯈꯨꯠꯁꯤꯟꯅꯈ꯭रे ꯍꯥꯏꯔꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ UNCꯒꯤ ꯂꯨꯆꯤꯡꯕꯅꯤ ꯍꯥꯏꯖꯕ ꯃꯤꯑꯣꯏ 2ꯅ ꯇꯣꯡꯂꯛꯈꯤꯕ ꯀꯥꯔ ꯑꯗꯨꯗꯒꯤ ꯕꯤꯌꯔ ꯊꯥꯡ ꯑꯃꯗꯤ ꯅꯥꯎꯔꯤꯅꯆꯤꯡꯕꯁꯨ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔꯒꯤ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯐꯝꯁꯤꯡꯗ ꯁꯤꯡ, ꯂꯐꯨ ꯑꯃꯗꯤ ꯍꯋꯥꯏ ꯊꯔꯥꯛ ꯊꯥꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ NCBꯒ ꯈꯨꯠꯁꯝꯅꯔꯒ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯐꯝꯁꯤꯡꯗ ꯃꯔꯨ ꯃꯔꯥꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯍꯤꯡꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯅ ꯄꯥꯛꯇꯛꯅꯅ ꯄꯣꯄꯤ ꯊꯥꯔꯝꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯝꯕ ꯌꯨꯝ 119ꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯗ ꯃꯔꯨ ꯃꯔꯥꯡ ꯌꯦꯟꯊꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯀꯣꯔꯄꯣꯔꯦꯠ ꯁꯣꯁꯤꯑꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒꯤ ꯃꯈꯥꯗ ꯆꯦꯟꯅꯥꯏꯗ ꯂꯩꯕ ꯁꯦꯒꯨꯂꯔ ꯇꯦꯛꯅꯣꯂꯣꯖꯤꯅ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 29ꯒꯤ ꯇꯦꯡꯕꯥꯡ ꯁꯦꯟꯊꯪ ꯄꯤꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡ ꯑꯁꯤꯗ ꯁꯤꯡ ꯊꯥꯅꯕ ꯃꯔꯨ ꯃꯔꯥꯡ ꯀꯤꯂꯣꯒ꯭ꯔꯥꯝ 85,000, ꯍꯋꯥꯏ ꯊꯔꯥꯛ ꯀꯤꯂꯣꯒ꯭ꯔꯥꯝ 150, ꯂꯐꯨ ꯆꯥꯔꯥ 3,900 ꯌꯥꯎꯔꯤ꯫ ꯃꯈꯥ ꯇꯥꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ NCB, NARPSꯒꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯞꯅ ꯌꯦꯡꯁꯤꯟꯒꯅꯤ꯫ ꯊꯧꯔꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯂꯧꯃꯤꯁꯤꯡꯕꯨ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯃꯍꯧꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯩꯕ ꯂꯧꯎ ꯁꯤꯡꯎꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯁꯠꯗꯥꯎꯟ ꯃꯅꯨꯡꯗ ꯂꯥꯛꯄ ꯑꯦꯛꯇꯤꯚꯥ ꯑꯃ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯔꯝꯕꯗꯒꯤ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ꯫ ꯃꯌꯥꯏꯂꯝꯕꯤ ꯄꯔꯤꯡꯒꯤ ꯁꯃꯨꯔꯧ ꯕꯖꯥꯔꯗ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯁꯃꯨꯔꯧ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯉꯩ ꯃꯔꯛꯇ ꯍꯤꯒꯣꯛ ꯃꯆꯨꯒꯤ ꯑꯦꯛꯇꯤꯚꯥ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯈꯥꯝꯕ ꯃꯇꯝꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯑꯅꯥꯕꯒꯤ ꯆꯠꯂꯨꯕꯅꯤ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯅꯕꯗꯒꯤ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯗꯤ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯕꯟ ꯁꯧꯒꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯑꯦꯛꯇꯤꯚꯥ ꯑꯗꯨ ꯆꯦꯛ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ ꯍꯥꯏꯔꯤ꯫ ꯁꯃꯨꯔꯧ ꯅꯥꯎꯔꯦꯝ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯛꯆꯣꯝ ꯖꯥꯇꯤ ꯑꯦꯂꯥꯏꯁ ꯔꯣꯃꯥꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯑꯦꯛꯇꯤꯚꯥ ꯑꯗꯨꯗ ꯌꯥꯎꯔꯝꯕ ꯅꯤꯁꯥꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯄꯥꯟ ꯃꯁꯂꯥ, ꯇꯂꯐꯀꯤ ꯄꯣꯠꯂꯝꯁꯤꯡ ꯌꯥꯎꯔꯝꯕꯗꯒꯤ ꯐꯥꯒꯠꯇꯨꯅ ꯁꯃꯨꯔꯧ ꯕꯖꯥꯔꯗ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 3 ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯄꯤꯅꯕ ꯈꯜꯂꯛꯂꯦ꯫ ꯒ꯭ꯌꯥꯟꯔꯠꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯄꯤꯅꯕ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯄ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯄꯤꯅꯕ ꯃꯤꯡ ꯂꯥꯎꯊꯣꯛꯄꯗ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯑꯣꯏ 3 ꯈꯜꯂꯛꯂꯦ ꯍꯥꯏꯅ ꯒ꯭ꯌꯥꯟꯔꯠꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯐꯤꯁꯥꯔ ꯑꯉꯣꯝ ꯖꯤꯇꯦꯟ ꯃꯤꯇꯩꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯒ꯭ꯌꯥꯟꯔꯠꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ 2026 ꯑꯁꯤ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯒꯤ ꯑꯔꯣꯏꯕ ꯆꯌꯣꯜꯗ ꯅꯦꯄꯥꯜꯒꯤ ꯀꯣꯅꯨꯡ ꯀꯥꯊꯃꯥꯟꯗꯨꯗ ꯄꯥꯡꯊꯣꯛꯀꯗꯕ ꯑꯍꯥꯟꯕ ꯒ꯭ꯌꯥꯟꯔꯠꯅ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯦꯃꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯟꯐꯔꯦꯟꯁꯇ ꯂꯥꯟꯊꯣꯛꯀꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗ ꯐꯪꯂꯒꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯃꯥꯖ ꯔꯠꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯇ ꯂꯩꯁꯥꯡꯊꯦꯝ ꯕꯨꯙꯤ ꯃꯩꯇꯩ, ꯑꯦꯁꯇ꯭ꯔꯣꯂꯣꯖꯔ ꯀꯣꯡꯕ ꯅꯣꯡꯊꯣꯡꯕꯝ ꯂꯩꯀꯥꯏ ꯗꯥꯛꯇꯔ ꯑꯉꯣꯝ, ꯕꯦꯝꯕꯦꯝ ꯆꯅꯨ, ꯁꯣꯁꯤꯌꯦꯜ ꯑꯦꯟড ꯀꯜꯆꯔꯦꯜ ꯑꯦꯛꯇꯤꯚꯤꯁꯠ ꯅꯤꯡꯊꯧꯈꯣꯡ ꯑꯋꯥꯡ ꯈꯨꯅꯧ ꯋꯥꯔꯗ ꯅꯝꯕꯔ 1
Sambat GOD International Award Sanasam Rovita Devi Handloom and Handicrafts Chingjamai Chingamaka Ningthokjam Laikai amadi Natriya Ratna International Award Gotimayum Asarani Devi Manipuri Classical Dance Langthaba Lef Makha Laikai ni hari Strong Lawida Miyoi ahum hatkibagi thodokta chenaba CRPF ki mathakda judicial inquiry chathagadabani khaide mani Strong Lawida Kuki narco terroristing na bom kapsinduna angang ani hatkiba thogdo adugi matangdadi Moirang police na FIR lokhatpa leire adubu CRPF na micham ahum hatkiba adugi matangdadi thogdo aduda chenariba CRPF ki adugi mathakta ngasi fawba FIR lokhatpa leitri hariba CRPF sing adugi mathakta FIR lokhatuna trial chathagadabani haina Citizen for Justice ki chairperson khaide manina ngasi Uripok Chairap Court Complex da leiba Boys Canteen da pangthokiba pawgi mifam amada phongdokre Mahangna makha tana haikibada protesters singna CRPF camta thomjenduna khongjang changsenkiba dugi matangdadi FIR soidana lokhalamgani adubu CRPF na micham sing aduda nongmai kaptuna misimina thogankiba amasung asok apan nanghankiba dugi matangdadi FIR amata lokhalamloi army gumna CRPF ki oina masagi court martial chathanabagi room leitrobadi tongan ba ek singi makhada police na makhoigi mathakta FIR lokhatuna court trial chathagadabani Supreme Court ki ruling matung ina police firing na chingba singda Magisterial inquiry chathagadabani harabasu CRPF asi Central Force oibana makhoigi mathakta Magisterial inquiry chathaba haibasi lugadabana Judicial inquiry oina chathagadabani State asida lairiba CRPF sing asi ayambana criminal da hainaba kangbu singni hojik lairiba state lenga asina constitution ama khoida piriba power adubu sijinaduna thabak tawba ngamdaba haibasi yamna laibak thibani Manipur asi India gi saruk ama oirabadi lairiba isu asigi matangda ikhoina center da chatlaga hairugadaba natte India gi prime minister amasung home minister masa Manipur da laktuna lairuba isu asigi matangda khanaragadabani mamangda Jammu and Kashmir gi Pahalgam da thokiba terror attack aduda Pakistan da Crime tawba terroristing aduna thawdo aduda Hindu kungataru hatkrabasu nupi angang da khut tharam khide nupi angang sing adu hana khandoklaba matungda makhoigi terror gi thawong sing adu chathakibani adubu lamdam asida lairiba Kuki jo terroristing asina Myanmar dagi changlakhiba kangbu sing aduga khusam naraga terror gi oiba thabak thoram kaya chathariba asida laksin bagi mahutta central government na makhoibu pungning thogatpa amadi yaraga tohanbagi fibam da laire Manipur da thokliba isu asigi matangda home minister Govindas na union home minister Amit Shah ga unakhiba aduda thogdo asigi matangda nungaitaba statement amata tholakhiba leite central government na ikhoibu sanga dagi hena yamna tonthana numit amagumna khaliba mawong asi ekhoi khangminaba changi hariba thawong sing asi makha tana adumak chathaduna leiragadi Manipur na India da tindrigai matamda taunakhiba major agreement adu review tawba changi masigi matangda so Citizen for Justice ki vice chairperson Nautunesuri ga India gi chairperson ga unadna wari sanakhiba su lairi haina phongdoki Paugi mifam aduda sarugya kiba Citizen for Justice ki vice chairperson su oiriba retired district and session judge Nautunesuri na haikibada Tronglawbida CRPF na miyoi ahum hatkibagi thawdo adu NIA da sinaba chumde thawdo adugi matangda CRPF na miyoi ahum hatkibagi matangda su Manipur police na FIR changadabani karigumba FIR chalhawdaba tarabadi miyoi sing aduna aranba oihawgani FIR chandaba tarabadi victim sing adugi compensation phangba yabagi khutongchaba leiroi victim gi compensation asi lanai frit khawdagi puthoklaga piba natte victim compensation scheme gi makhada pibani maram aduna thawdo sigi matangda FIR lokhatuna mapung phaba inquiry chathagadabani chenariba CRPF sing adugi chapchaba statement lawduna makhoigi mathakta charge sheet file tawgadabani haiki Kokomina lainga ka wari sanaba natraga sanadaba khanaraga lepkani boycott ki khongjang handokpa leite pandam phangdriba fawba changsin khigani kokomi Hojik lairiba isu asiga mari lainana lainga ki maikaidagi kokomi ga wari sananaba invitation tharakpadi leire adubu kokomina lainga ka wari sanaba sanadaba haibasi lubasigi lairiba legal advisor sing amasung akhang ahei singa tanaraga lepkani kokomi ki pandamdi chief minister amasung deputy CM yauna lamdam asida illegal immigrants singna chatharagliba ka henba thawong sing amasung proxy war chathariba sigi matangda punna thegnamanya si haibani Hojik lairiba isu asiga mari lainana kokomina laingakta thamkhiba boycott ki khongjang handokpagi firef leite demand sing asi phangdriba fawba makhatana khongjang changsin khigani haina kokomi gi co-convener nahakbum santana ngasi lamfelda leibaluba siga office ta pangthokhiba pawgi mifam amada phongdokre mangna makhatana haikibada Bisnupur gi Tronglawbida angangani hatkhiba adugi matung CRPF na miyoi ahum hatkhiba amasung Imphal ukhru lambida Kuki narco terroristing na tangkhul naga micham ani hatkhiba adugi matangda laingakta demand tawkhiba sing ngasi fawba Thabak ton thokpa amata leite Tronglawbi thawdoka mari lainana UKNA gi kedar mari fare haina lainga ki maikaidagi phongdokhiba leirabasu miyoi sing adu tasengna thawdo asida chenai natraga chenade haiba chapchana khanganba leite
ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯅ ꯃꯔꯨ ꯑꯣꯏꯅ ꯂꯤꯇꯥꯟꯒꯤ ꯑꯦꯔꯤꯌꯥꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯀꯨꯀꯤꯁꯨ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯀꯦꯝꯞ ꯑꯗꯨꯗ ꯈꯨꯠꯂꯥꯏ ꯀꯌꯥ ꯂꯩꯕꯒꯦ, ꯀꯦꯗꯔ ꯃꯁꯤꯡꯅ ꯀꯌꯥꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠ ꯑꯃ ꯄꯤꯅꯕ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯤꯔꯛꯄ ꯂꯩꯇꯦ꯫ ꯑꯉꯥꯡ ꯑꯅꯤ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯗꯤꯇꯦꯜ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠ ꯈꯪꯍꯜꯂꯛꯄ ꯂꯩꯇꯦ꯫ ꯄꯤꯑꯥꯔ ꯂꯩꯉꯥꯛꯀꯤ ꯃꯇꯝꯗ IDPꯁꯤꯡ March 31 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇꯦ꯫ ꯆꯤꯡꯒꯤ ꯖꯒꯥꯁꯤꯡꯗ ꯂꯩꯔꯤꯕ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯇꯁꯤꯡꯒꯤ ꯃꯊꯛꯇ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯁꯤꯡ ꯑꯗꯨꯒꯤ ꯗꯤꯇꯦꯜ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯂꯩꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯥꯟꯅꯗꯒꯤ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯄ ꯈꯣꯡꯖꯪ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯪꯁꯤꯟꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯀꯣꯀꯣꯃꯤꯗꯤ ꯂꯥꯏꯔꯗꯅ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯗ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯕ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯗꯦ꯫ ꯂꯩꯉꯥꯛꯅ ꯀꯣꯀꯣꯃꯤꯗ ꯂꯩꯔꯤꯕ ꯏꯁꯨ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯣꯀꯣꯃꯤꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ ꯌꯥꯎꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯦꯚꯦꯜꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯐꯥꯛꯇꯣꯛꯂꯒ ꯍꯪꯒꯠꯅ ꯌꯦꯡꯕ ꯆꯨꯝꯒꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯁꯨꯡ CSOꯁꯤꯡꯒ ꯐꯨꯅꯕꯒꯤ ꯐꯤꯚꯝ ꯂꯩꯔꯦ꯫ ꯉꯔꯥꯡ ꯋꯥꯡꯖꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯈꯣꯜꯂꯥꯎꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎꯗꯒꯤ ꯍꯦꯟꯅ ꯀꯟꯕ ꯅꯠꯇꯦ꯫ ꯉꯔꯥꯡ ꯋꯥꯡꯖꯤꯡꯗ ꯕꯤꯗꯤꯑꯣ ꯑꯣꯐꯤꯁ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗꯨꯗ ꯇꯤꯟꯈꯤꯕ ꯃꯤꯑꯣꯏ 100-500 ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄ ꯌꯥꯕ ꯅꯠꯇꯦ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯏꯟꯇꯔꯦꯁ꯭ꯇꯇ ꯅꯝꯐꯨꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ FIR ꯂꯧꯈꯠꯇꯨꯅ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯆꯪꯁꯤꯜꯂꯤꯕ ꯈꯣꯡꯖꯪ ꯑꯁꯤꯗ ꯄꯨꯂꯤꯁꯅ ꯃꯤꯌꯥꯝꯕꯨ ꯑꯔꯥꯟꯕ ꯇꯥꯍꯟꯅꯕ ꯑꯀꯟꯕ ꯑꯦꯛ ꯀꯌꯥ ꯄꯥꯟꯁꯤꯟꯗꯨꯅ ꯑꯦꯖꯤꯇꯦꯇꯔꯁꯤꯡꯕꯨ ꯐꯥꯕ ꯄꯨꯟꯕꯒꯤ ꯊꯕꯛ ꯀꯌꯥ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯑꯦꯝꯕꯨꯂꯦꯟꯁ ꯊꯨꯒꯥꯏꯕ, ꯍꯣꯁꯄꯤꯇꯥꯜ ꯑꯦꯔꯤꯌꯥꯗ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯀꯥꯞꯁꯤꯟꯕ, ꯀꯦꯃꯦꯔꯥ ꯊꯨꯒꯥꯏꯕ ꯌꯥꯎꯅ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯂꯩꯕ ꯒꯥꯔꯤ ꯀꯌꯥ ꯄꯥꯛ ꯁꯟꯅ ꯊꯨꯒꯥꯏꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯤꯕ ꯑꯁꯤꯗꯗꯤ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯗꯦ꯫ ꯍꯥꯏꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯃꯣꯇꯣ ꯀꯦꯁ ꯂꯧꯈꯠꯇꯨꯅ DGPꯅ ꯃꯔꯤ ꯂꯩꯅꯔꯤꯕ SPꯁꯤꯡꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯗꯨꯅ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡꯒꯤ ꯃꯊꯛꯇ FIR ꯂꯧꯈꯠꯇꯨꯅ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯐ꯭ꯔꯤ ꯊꯥꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯀꯥꯍꯦꯟꯕ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯒꯤ ꯏꯍꯧ ꯅꯝꯊꯅꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯊꯧ ꯇꯥꯔꯕꯗꯤ ꯂꯤꯒꯦꯜ ꯑꯣꯏꯅ ꯐꯥꯏꯠ ꯇꯧꯒꯅꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯂꯩꯉꯥꯛꯇ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯊꯕꯛꯇ ꯑꯣꯟꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯆꯞ ꯆꯥꯅ ꯊꯦꯡꯅꯈꯤꯒꯅꯤ꯫ ꯀꯣꯀꯣꯃꯤꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯗ ꯕꯣꯏꯀꯣꯠ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕꯁꯨ ꯍꯌꯦꯡ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯄꯥꯂꯟ ꯊꯧꯔꯝ ꯑꯁꯤꯗ CM ꯌꯥꯎꯅ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔ, MLAꯁꯤꯡ ꯑꯃꯁꯨꯡ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯁꯤꯡꯅ ꯑꯉꯝꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯗꯨꯅ ꯁꯣꯏꯗꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯀꯣꯃꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯂꯥꯛꯄꯗ ꯌꯥꯝꯅ ꯆꯥꯎꯅ ꯑꯄꯦꯟꯕ ꯑꯌꯦꯠꯄ ꯄꯤꯗ꯭ꯔꯕꯁꯨ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯂꯦꯞꯇꯨꯅ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯁ꯭ꯂꯣꯒꯥꯟ ꯑꯣꯏꯅ ꯂꯥꯎꯗꯨꯅ ꯃꯥꯅ ꯄꯪꯂꯕ ꯑꯃꯁꯨꯡ ꯃꯃꯤꯠ ꯎꯗ꯭ꯔꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯌꯧꯍꯟꯕ ꯆꯪꯏ ꯍꯥꯏꯈꯤ꯫ UNCꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤ꯫ ꯅꯣꯅꯦꯗ ꯑꯥꯔꯃꯤ ꯒꯥꯔꯤ ꯐꯥꯎꯕ ꯆꯠꯍꯟꯈꯤꯗ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 9ꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ TM ꯀꯁꯣꯝꯗ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯃꯤꯆꯝ 2 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ UNCꯅ ꯅꯥꯒꯥ ꯇꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯀꯧꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯍꯧꯖꯤꯛꯁꯨ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤ꯫ ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤꯒꯤ ꯅꯣꯅꯦ ꯑꯦꯔꯤꯌꯥꯗꯗꯤ ꯕꯟꯗ ꯇꯧꯔꯤꯕꯁꯤꯡꯅ ꯑꯥꯔꯃꯤꯒꯤ ꯒꯥꯔꯤ ꯐꯥꯎꯕ ꯆꯠꯍꯟꯗꯅ ꯐꯥꯖꯤꯜꯂꯒ ꯊꯝꯈ꯭ꯔꯦ꯫ UNCꯒꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤꯒꯤ ꯉꯔꯥꯡ ꯑꯍꯧꯕ ꯅꯨꯃꯤꯠꯇ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯇꯤ ꯈꯨꯂꯟ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯆꯕꯨꯡꯐꯥꯏ ꯀꯨꯀꯤ ꯚꯤꯂꯦꯖ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯃꯨꯛꯅꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯉꯔꯥꯡ ꯑꯦꯄ꯭ꯔꯤꯜ 18ꯒꯤ ꯄꯨꯡ 6ꯇꯒꯤ ꯀꯔꯐ꯭ꯌꯨ ꯊꯝꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤ UNCꯅ ꯕꯟꯗꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯕꯁꯨ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯦꯟꯇꯦꯟ ꯇꯧꯕ ꯌꯥꯎꯅ ꯏꯔꯥꯡ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕ ꯍꯥꯏꯗꯨꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯈꯤꯕꯅ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯤ ꯈꯨꯂꯟ ꯑꯦꯔꯤꯌꯥꯗ UNCꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯔꯤꯕ ꯑꯗꯨꯁꯨ ꯀꯔꯐ꯭ꯌꯨꯒ ꯆꯞ ꯃꯥꯟꯅꯕ ꯐꯤꯚꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯝꯕꯤꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕ ꯎꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯅꯥꯒꯥ ꯇꯥꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯆꯥꯎꯅ ꯃꯃꯤ ꯇꯥꯈꯤ꯫ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯒꯤ ꯅꯥꯒꯥ ꯇꯥꯔꯤꯕ ꯖꯒꯥꯁꯤꯡꯗ ꯕꯟꯗꯒꯤ ꯑꯆꯧꯕ ꯃꯃꯤ ꯇꯥꯈꯤ꯫ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯒꯤ ꯅꯣꯅꯦ ꯑꯦꯔꯤꯌꯥꯗꯗꯤ ꯑꯥꯔꯃꯤ ꯒꯥꯔꯤ ꯐꯥꯎꯕ ꯕꯟꯗ ꯇꯧꯔꯤꯕꯁꯤꯡꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ UNCꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯟꯗ ꯃꯅꯨꯡꯗ ꯑꯥꯔꯃꯤ ꯒꯥꯔꯤ ꯌꯥꯎꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯨꯚꯃꯦꯟꯠꯁꯤꯡ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫